Popular government yam tawba ngamde haina lamlai kendagi MLA case ibomsana haikre lamdam asida sanglakliba illegal migrant mapung fana khangdoklaba matungda nauna census tawduna delimitation tahobana lamdam asigi afabu oigani haina CLP lusingba o ibobina haikre amasung state government government of India ga nakna thabak tawminaduna lanjenariba imung kudimak masa masagi mayumda asoi angam thoktana amade dignity leina khunda laita hanabu honari haina Manipuri chief secretary Dr. Punit Kumar Goel na hairi kurumjari ISTV ki pawmiyeng tabiri sing taramna oksari hojik ngasigi maruiba paw sandona pizari ahal oraba leibak ki lusingba singna ngasigi naha oriba lusingba singda kadamna leibak simodoribano haina hangbugi mahuta makhoigi matamda loisindana thamlamba thabok wakthok sing loisinna punna hona minasi haina speaker TI Saitabrata na phongdokre wafama singasi working committee of Thoksom Saitabrata MLA School Assembly constituency gi tragani thorak suba foundation de gi tharamda phongdokhibane youth athletics social union club Brahmapur Begapati Laikai community hall pangthoki bangasi gi thoram aduda MLA K Robindro L Rameswar amadi MLA Nurul Hasan the working committee gi hanagi president Naurem Toman Singbana Thorama Pusingana Saruk Yaki Thoramasika Mari Lenan speaker TI Saitabrata Makha Taraduna Lamda Masida Togliba Irang Asina Manipur Zakut Lambida Kumang Sausina Chatpangamdre Irang Asina Laiba Makai Miyamna Wabasu Hengani Adu Ing Tapa Puraknaba Tankakaya the Wadi Sanaba Laibana Irang Asi Atubadalo Shilakani Habiki Tazabalay Yashkule Sidagi Hauraga Manipur Pumba Sakot Panungai Lamdam Ama Oinaba Puna Hona Minasi Ngasigi Haurakliba Nahasingna Lengake Kakta ngaibigi mahuta isa ge sinpham amamam pana bahonasi masida aikhoi miyamnasu angam mateng pangsinsi haiki effective oidaba kanadabada bachin da bam do ipamjete effective oiba thawt tumjani adu mayamna hawkiba matamda bibi lakhiba mateng nusibikhiba madugi laman singma ngamnaba ai honajage aduna aina ai punsisina hek leidi makai ya school kendra ge damakta amadi miyo ba samaj ge damakta lepa leitana hona jaraga maduna ai kokcha boige haina nai haijari Popular government na miyam gi ihul khana thabak tawbogum PR lengang na tawbongam de haina lamlai kendagi MLA case ibom sana phongdokre wafama se sahi asida thokiba ising isauna maram oraga kai khraba itham nungoi gi lambi nauna semdin ba yengsinbaga mari lena phongdokibane MLA case ibom sagi miyang makada somung ZP gi member oiramba yumnam ibungona thaudang lorga lenga gi senpham amata yaudana itham nungoi gi panthubi harauba nangnaba semleba lambi gi hojik ore fiam ubada MLA na apeno phongdokhe khongsala duga mari lena itham nungoi juvenile club ki VP ngangom pathau maitaina ising isauna maram oraga chatpa yadana leiraklaba lambi asi khudaki oina semdilakpada MLA case ibomsa amade ZP member oiramba yumnam ibungo bu thagatpa phongdurakhe khongsala duga mari lenana MLA case ibomsa na hojik lambi semliba asi lenga ki phan amatagi makhada semanate lenga ki sel leitrabasu miyamgi awabu yenglaga lanai oina semani hojik PR lengak na semgadabdu sel leite haina semba ngamdana leirabasu suspension da leirabasu miyamgi mihut ama oina laibana miyamgi awabadi kokhandaba yade haina thabak tawri popular government laibada fan leitrabasu center dagi ahenba fan lokthraga miyamgi penaba tawbangami PR lengana sel leitana thabak tawbangamdaba ahenba fan lokthaba ngamdaba miyamgi mihuna sel phangba phangdaba miyamgi yenglaga thabak tawba awaba mafamda haktengana chatlaga yengsinba PR nadi miyamga haktengana thabak tawdabana miyana popular government laiba tangai fade haina thamnarakli miyamgi awaba kaya tathoka sin tawba yaba miyamgi lengak ama semnabo khonabada thingnabo khonariba political party khara leiriba asi tawhaningdi haike koigi government se thoibe irang sin marmo kan sen thungi phim se adom da ya maloi chakhidana phim ja hatab hauki ba sahida ising chauki ba du su adum sigi palisi thondana khotana adugu mai pesa du samta pide hojik su pesa amta leite adu sida di lamben du satpa yadre si government na pesa pirkani haibagi asa tawngai leite hojik lai position sida any source tagi tawdia de na khoina lobung abi ba rikse hojik PR government da laibo officer sin lobung amde adu ne ba khenaris adu na ne khoina popular government na la agadi laibi irang si loisambadasu akhoi wana tariba punmukta mateng pangangani adagi unadana wari sabangangani adu orgadi hena thuna santi porkani haibudugi neba
popular government ama darkar lei aduna khoi popular government su semba ngamoidaba party singna sema ko de yetbadudi leiba ki mayukta lei hairui dabi maram leite Manipuri district khara da abnormal population growth laikhiba amade yumthangnariba leipak Myanmar da irang thokpadagi lamdam asida sanglakhiba immigrant migrant mapung fana khangdoklaba matungda nauna census tawduna delimitation tawhobana lamdam asigi afhabu oigani haina CLP leader su oidiba hanagi chief minister oibo bina phongdokhre Bahuparada leiba mahaki official quarter da paumi kharaga akhanana unaba amada mahana makhatana India pumbagi sahi tara leiraga census tawba asi Manipur gumba vulnerable oiba amadi yumthangnariba leipak singda toina irang thokanba mafam oibana illegal migrants sing sanglapagi sang wangba maramna apiba matamgi manungda delimitation tawba asi sanaba wali Ministry of Home Affairs ki makhada leiraba census directorate Manipur gi oinadi anoba census ama tawdriba phaba delimitation tawbidana ba lengak amadi CSO singna taksin basangi nauna census tawdana delimitation tawkhrabadi lamdam asigi demography da sauna akaiba pirakba yai haike amaramda chahi ahum phajilak laba kanglup ani gi irang asida IDP sinna mayum da sangba haiba asi kanglup ani gi marakta amana amada thajana bagi mari ama semgot pagal loinana makoina yumda hanjinmada karimata tawroroi habigi thajaba ama leiba changi masida paliba lenga gasina kanglup ani gi mediator oiduna amana amabu ngakpi ba loinana haukraba thoduk singbo kawthokna duna Manipur gi integrity sokadaba wahai yaudana wari sanaba changi haike Relief camp haiba city purely temporary arrangement haiba civil society organization sing NGO sing well wishers sing haiba tare mayam na su yaribam khai thuna masa masagi mayumda hanjal hananaba hona hanbiu haina mari leinaba authority ado maruina particularly government da masi thuna hanjal hananaba hona biu haina adubu hanjan hanbada ख्वाइदगी मरु ओइबदी सेफ एंड सिक्योर ओइरद्रा हाइबसे गवर्नमेंट खरा हेना चावब दायित्व अमा लौबिरगा अदु नत्रगदी मसी अखोय अदुम थादोक्तन थमगदी मसी आइदि मतम चंगनी हाइना अदुमाइ तौना हाइजनी State government and government of India ga nakna thabak tawmina duna lanjanariba imung khudimak masa masa gi mayumda aswai angam thoktana amadi dignity leina khunda laita hanaba honari haina Manipur gi chief secretary Dr. Punit Kumar Goel gi cherol amana hairi nauna khunda laita hanba haiba sit tangkak naina security gi sensitive oiba process darkar oi lanjanariba singbu tung koina khunda laita hanba haiba si state government ki chapchaba firepni haina nahona amuk ningsing le government asana lupa crore Changwa Kungo Hundoigi resettlement and rehabilitation package ki makhada phase 9 resettlement ki thabak haukre ahanba phase ta mayum ge saruk khara amang ata thoki basing Hongjil Hanba ani suba tangkakta Pradhan Mantri Awaj Yojana Gramin Scheme gi special package ki asaba yum sing da Hongjil Hanba phase ahum subada sing amasung tam gi district sing gi marakta lanjinari basing gi khunda laita hanbane masigi damakta fundings deputy commissioner sing da thado khre amasung IDP sing transfer toguna athuba matam da makoi gi mayum makai sanana ba kudong saba pi khre state government na yum sanaba gi damakta lopa crore kuntramanga dasmik mari taruk thado khre khara amang ata thoki basing gi damakta samjinana ba lopa crore mapan dasmik kunga taruk thadokre hairi state level committee semdana nauna khunda laita hanana ba lokaliba thabak sing matam chana thabak oina pangthok nanaba kumna yengsile ngasi phabada imung lising ani chani romgi lanjena duna miyoi lising tara rom khunda laita hanikre yum lising mari rom sengma sagat pagi thabak kan sathari hairi Kuki single litan popi uyok sing kopsin duna lambi semlopagi mayokta litan popi village authority young sporting club litan popi amadi khunrapom kenegi MLTS lokeso yauna governor the memorandum pisin kre ngasi imphal ge lok babun da memorandum adu governor unaduna pisiluraba matung da MLTS location na promise na phongdo khibada khunrapom AC gi manung sana litan popi uyok sing asil tan popi gi lamne sing asige mayai da ki singna maibung amadeng ko pizang village ani gi madakta phauna ba yaba lambi semna ba khona rakpune governor da wafam asigi matang the memorandum pisilubada lambi sembagi thabak paikaliba asi athing ba thamkhre haina phongdo rakhe village authority amadi mahaki maikai dege central force yauna mafam adu ngak sinana ba hairubada thabak oina pangthok ngana ba thajaba pirakhi loinana athuba matamna district asigi DC na speaking order ama thokna ba wafam taksin ke governor gi maikai dege oiba issue asida mafam aduda khundariba khunja masilgi marakta irang thoktana ba wafam thamki haina mahana phongdoke MLTS location makha taraduna mamangi chief secretary na thajaba pikhiba lajena duna relief camp talaiba sing masa masagi mayumda hanjina ba
थाकिबा मतम दिसेंबर 30 ngasi aroiba nimit asida paikaliba khongthang asigi miyamna mayek sengna paudon binaba mahana appeal tawkhe mafam de lebiba baza section punam dajin bisu illegal oiba thabak se hogi level kai system man hoga tabu thabak se masi kaktang di all communities apil de guru taw ida na ba ane normal le je lambi de sapina na ba hogi chakat le ba chakat ma tebal kai lambi se illegal life ko ko pai ta dum wor masu ya thuna na bane ko pa da na bhaji se so mang kai ro da na tan ta se ke le ma sangi makha da karor kun na mapan jang hai ta re adu wow de dun na 22 crore 265 lakh 20,000 868 approx hai ta re si da ko lambi se wow de yo ba schedule do sudan he kola saban nga ma krek chalak pa de kola saban nga na ta polal tholak pa siguje engineer na pi ba mai ge schedule do sudre masi de inquiry committee me sembera normal payment to hom kai ma tija de thabuk pa hon view hai na ira me ma su yadna engineer chinja da to hon mai sigi de ko chalak habi awi Bosem na lalik namaga mari lenana asobo scam nama chathariba sigi matakta education as commissioner Bosem ge chairman amadi secretary ge matakta inquiry committee semnaga thigat kadabani haina desam ge president mayangpam samorjana promising da phongdokre wafam ase desam senuna chai khuding December 30 da pangthok tuna lakpa mid the media fraternity ge tharamda handaki Bosem ge che wathok ase ge mari lenana promising na hangbo wahangi pakhumda m samorjana haikibane tharamadu da amzu ge general secretary ks nawba editor skills Manipur ge general secretary y Chandra Saruk Yake, the Samgi Makedi Pamusing the Anova Sahi Lapagi Kodol Piki, Toram Aduda Samorjina Makata Raduna, Bosem na Handak Larik Namagamari Lenana, Toliwato. Baliba President Rule ki lenga kasina tarai na lobo yaroi maru ena court ke wail ge mayok ta Bosem ge official sing aranba mawong da quality yaw da se metric ton chama go humful loduna yamlab senfam ama manghan na bu khona ba asi yaning de hari ba se metric ton chama go humfu asina hojik direct number hobu da su quality yaw da bana maram orega direct number yadaba gi problem su leramba thengnare Manipur ge printing press ki association sing na su quality laiba che pirak triba phawa direct number gi thabak asi makhata na chatha bigino haike लाइक से पुथोगु मतमदा असे टाइम कंस्ट्रेंट लई हाइबगी पोलम हायरगा मेट्रिक दिन साम हम फुजे मसे सिंजलगा कोई क्वालिटी मेंटेन तौदना नमनबगी पोलमा तौरई बसे अखोगी मीटिंग लेती हाइजा तारगदी मसी एजुकेशन एस की कमिश्नर अदगी मसी बोर्ड की हुजिक चेयरमैन ओबी एजुकेशन एस की डायरेक्टर ओरिबा दुगा हुजिक अखोगी बोर्ड ऑफ सेकेंडरी एजुकेशन मणिपुर की सेक्रेटरी इंचार्ज ओबिरिबा अदुगा सिगी यावरबा मरी लेनबा मैम हाइदा मसीना मतम लेतबगी अदुगा सिगी चयेतनबगी हाइतारे मसीगी खुदोंग चाबा लौरकांदा क्वालिटी मेंटेन तौदबा पोसी सिंजलगा नमगा मसी खुदोंग चाबम लौनरबा होनबा असो स्कैम अमनि हाइदना दिसांग माइकीदगी मसी लौवे अदुना लाइकति मतम चाना पीदबदि सुया यारोय कैथेन नंगनबा मोंग पंगु पुतोकुसु यारोय ऑनरेबल गवर्नर ऑफ मणिपुर दा खोइन तक्सिन जनिंगिसि ऑनरेबल गवर्नर ऑफ मणिपुर ना मसीगी मतांगदा मियेंग संगबिबगा लोइनना कोई क्वारी कमिटी अमा सेमगा मसी सोंचोइजोना थिजनबिगदमनि मसीगी पोसे कोई तराइना लौदे Waksing taraga ni thoini panba Manipur ge puwari ge sagona duna laklaba imoinu nimit ka mari lenena miyoi kya na angan ba yukte gi hauraga kwaramal kathil da laktuna potchai leiba haunakre police amade traffic police na laklaba miyam aduba asoi angam thoktuna ba ngak sinbagi thabak chathaki amaramda ngasi ayuk angan badigi hauna miyoi kya na imoinu irat phagi thoram pangthokpa haunaki Rajya Sabha ki MP ining tho lesemba sana zawbana ngasi laning tho sana mahi temple da sana mahi lining kubam masutre ki firat singkat pagal winina imoinu imagi sanglen ama sangga khre laning tho sana mahi temple board na sinuna pangthopa sangga bagi thoram adu da LSTV ki vice president Vidyapati Senjam vice chancellor MUC professor Paunam Gunindro board member LSTV Kasam Ibomsa Namozam Tomba GP Women's College samadi Dhanmanjari College ki Manipuri department ki head of department Dr. Waikum Romesh amade sana mahi lining bo China Thazaba Thomi Kana Saruk Yaki, Thomas Saruk Amu in USA, Amadi Australia, Digi Lakpa, guessing the Inning Tolesema Zabona, Kudul Tamani Kai Kunabasu Udke, Thomas Saruk Amu in 9 Tosanama Hit Temple, Board member secretary Member Secretary Sibadata Luwangna, Lamdam Asida Sanam Hi Lining Masa Mayang Panna, Mapung Parapamatam, Data Iramdam Asida Ing Tapa Purapong, Ambadanatana, Sakar Pakunai Ama, Webang Amgani Habiki Tazabale High K, Raja Sabagi MP Semasa Zabana, Inat Lining Asigi the Magta, Towning Batabakaya Ama, Hojik Sulaidi, Raja Sabagi MP Ebigi Matam Tiansin Lakpa, Masina Maram, Wedega, Pangtoni Batabakaya, Pangtupangam Vidra, Hibigi, Signabale, Hojik Puriba Sanam Hi Temple, Board Thoram Pubidi Singbu Tagat Ningi, Madam de Board Asigi, Tau Purvising na Atiana Matam, Gibanung Dasana, Mahi Lining the Makta, Masa
mau phaba kaya pangthoktuna lakle makhata board asigi members sing asi amuk khanna halakna balang tosna mahi amadi ima lemana sidabida thawni jari MP amuk oina parliament ta chatpa matamda wanga na basi sang kaya thaduna lining asibo awama thakta pukhanna ba khona ki che sang kaya asu pichalabasu sahi ama ani hena pichilabasi sang kaya adu lokhtaba adumak yawi adu line tosna mahi amadi ima lemara sidabi anina thawjam dibadagi parliament ta paikhat ke basi sang sing adu lokhtpada yaroktuna parliament ki mifamda Pukhatpagi Tanza Piri, Lakodriba census report asida sana mahi lining busu yaungana balain to sana mahi amadi ima lemana sidabi da thawnisi ngasilamdam asig yumthong khudingda chanariba chana kanglon asig hongdokpa mathau tai maramdi sahi amada amutang lakpa ima imoinu ngas dingsingbagi thorom asi thawong asi thadoksi chawkhale haiduna phunga Lairum Tamdabagi, Hanimi Tadoksi, Masina Equigi identity that's Soba Mangzaba Amaswedana Lakane, Imonu Image Taram Lakpa Asida Idam Damasida, Yapanungaiba, Binaba, Orasunu, Haina Imoni Imagima from the Amadi line to Mahi Amadi Ima Lemada Sida Bidasu, Taunizari Haike. Nasi kampung Indonesia tu kita ada tahu nanti kau bisa juga kau mesti kau yang putih maka kau dalam sikap sunada ada kau yang kau masih kau jauh kat hingga canggih maju dah kau iman kau berrasa bagi dan kau serah bagi kau tinggal bagi iman yang mesti kau tinggal bagi kau ini nanti kau pakai kalau kau orang kau kau itu mana kau boleh jadi kau jadi kau identiti dah so mangsa berlaku Imonu Iratpagi Thoramna Lakpada Manipuri Governor Ajay Kumar Balan Yakpa Pauzil Pirakte, Maki Yakpa Pauzil Asina Yumthong Kudingda, Ima Imonu Laktuna Lantum Sahong Ngahong Amasung Punsinung Sambagi Tauzal, Bigani Haina Tazanari, Masi Pangtopana Nungaiba, Lantum Marang Kaihanba Gani Haiduna, Manipuri's cultural heritage among the tradition Loinana Top Mong the Pangtok the Haidi, Ima Imunu Nested Asuda Tangulaitaba, Sakotpa, Pina Bibo Orasano Haidi. Urub High School ge Girls Hostel da Hamuri Liu Kem the Sukairap Kendra ge MLA Lorimam Ramesur Mite ge Miyang Makada Ima Imonu Irat Thoni Bagi Thoram Pangthokre Iramdam Maktada Kuki Singna Talakpadigi IDP Haba Mingthol Phangba Asidagi Hena Pendaba Ama Leite Haina Relief Camp to Ladibu Singna Fongdorakle Salaisa Pibarel Punsi Marup Amadi Relief Camp ki Committee gi Thopuba Sing Amadi Urub High School Girls Hostel da Hamuri Relief Camp ta More Amasung Susan Pudigi Ranjelak Laga Ladiba Miyama Saruk Yana Pangthokpa Ima Imonu Irat Thoni Bagi Thoram Aduda Kairau Kendagi Mapam Sindagi Lakpa Miyamna Athen Port Karaklaga Imagit Mapam da Thongni Zabana Thoram Adugi Mapung Oiba Thoram Oike MLA Lorimam Ramesur Miteina Lamdam asigi imung kuding ima imunu ira thoni bagi thabak pangthoknari aikoi yum leiri asoi angam yaudana hinglebanina karisu khanadri adubu relief camp ta leiriba sing asidi bayum makai leitraba leiribasu hanjinba yadaba relief camp ta wana lele aikoi na harau nungaina yumda leibana makoi awaba khangde ude makoi de sahi ani henba asi ima imunu ira chaba fawa ngamdribani relief camp ta leiriba singna aikoi kaidongai sidoino khangde mikup kharang di awaba kautholaga nungaina hingjaba pami haina phongdolakhiba wafam tabada thamoi kaihanba puni nungsi hanba ohele makhoi awaba awar pakharda mengkhatpa ngamanaba kairau kendigi miyamna angamba athenpor karaklaga rilu kem asida sahi asigi ima imoni iratpegi thoram asi mafam asida sinbani haiki adun manipur gi miyam thamjaning baje ana poda lebi miyamna jaga lebi kem sing chala chala angam mateng pangbiba tonga thodo thola mate punna samila kan sau yamina adu ga awar ktang sia tongina aw ko no haita adu paujel amasu miyan bijaninge maruaina khoi hujik leiba khoi gamen haitar mamani piar gamen adu boss hai chingi jaga sing lebi tam jaga sing punum pulakanda khoi hau thokre thodokche aduna yam tuna amam hanjin be yara yam nung hanagi mongda adu manungai phaba manipur ma asiam gyannaba honaminasi adu leijari ba tampak to gera sing do legera akoi aini yadaba mitop sing adu isana khangna hoi tokthokijabo adu ga hanagi adu manipur ma honabada miyamna Saru yabi adu ima imonu lakpada su asi kabonu misagi yam nungai pha manipur ma oirak porisno haibajuma ai thamjari Mori de lanjel alaga relief camp adu da leiba signa haiki wada relief camp asida leiba sahi ahum bharaka dore imagi thoni bagi numit asina lakpa asida puning nungsiba fawi yumda lejaram labade yumda imong manung punna pangthokpa phanglang bodabani ngaside karau kendagi MLA Rorimam Rameswarna sinbi langbi daga matam asida ima bu irat minaba phangbata sen apian ba fawi mamang dasu MLA na award pa leirakpada kayarak men sinbiduna award pa leitana ba sinbiraga lakle masigesu tabimal khangba utkhi tasengna haira kanda aikhoisi atopa country dagi sunate isagi iramdang makta aikhoise
सुमाइना कुकी सिंह ना अखोई युम इकै सेंगना मै थादोक पिरगा तानबिरक्तना IDP हाइबा मिंथोन फंगजबसे सिदगी हेना पेंदबा पुंसिदा अमुक हन्ना लैररोय हेना खल्ले तसेंगना अखोइना गवर्नमेंट की साइड ता हाइबा याबा कया अमसो हाइगरे अखोई तौहननिंगबा कया अमसो हाइजखरे सेंगना हाइरकांदा युमदा हंजनबदगी हेना पामबा अखोई अमता लैजदे हौजिकति पियार लेंगाक लैरबनिना अखोई करी हाइदुइनो से हाइबम तौबम खंगदबा हाइतारे अवादा पालोइनमक जिंगसनबिरगसु गवर्नमेंट की साइड तगी पिबिरगसु अखोई युमदा यामना थुना हंजलहनबियु हाइबा वाफम सिमा थमजगे अदुगा मथंग जहिददी अखोइसु तसेंगना इमोइनु से इसागी युमदा पांगथोकपा ngamjaba oijage haiba wafam si thamjari सही लिसांग सना पांगथोकतुना लाकपा इमोइनु इरा थौनी कुमसिगा थाना निफुगा मापलक सुबक ओइना वांकैनिंग टेम्पुख्री मपालदा लेबा खुलैमा इमागे मसाई कोंडा ngasisu लेखॉप केलो पेट्रोस के इमोइनु ऑर्गेनाइजिंग कमिटीना सुना पांगथोकले कोमसि सहीगी ओइना लमदम असिदा ओइदेबा तंगदु लैथादबा फिल्म असना मरम ओरगा कांगलादिगी मैरा मैसेंग लौबा यावना मैगे कुमैना सिंगबा अमता यावदना लागे थरम तमक पांगथोकरे आयु अंगनमदगी हौना पेना या कारोल थौगल पांगथोलबा मतुंगदा मिवे क्याना अथेन पोत कादुना मैरा मैसेंग कसदुना इमा इमोइनुदा थौनी जखे वाक्सिंग टाइम 20 पानबा इमोइनु इमागे इरा थौनी थरम मणिपुर की मफम अयामदा पांगथोनबगुमना बिष्णुपुर डिस्ट्रिक्ट की युमनाम खुनौदसु ngasi लमदम अदुगे मियामना अथेन पोट अमदे हैरांग लेरांग तमदुना इमोइनु इमागे थरम पांगथोकरे लाइनिंग इनात कनबलुब लाइकल कैनौ युमनाम खुनौ ngaikong खुनौ अमदे कैनौ अपोकपना सिनना रूरल हट युमनाम खुनौदा पांगथोकिबा थरम अदुदा खुंगंग कयादिगे लाकपा मियामना अथेन पोट कया पुरक्तुना नात के लाइनिंग दा सोलगलोइना पांगथोके लाइकल के प्रेसिडेंट तखेलंबम फुलाद मंगांगना लाइकल दा सिनुना हौकिबा सही कयागी ममांगदगी इमोइनु इरा थरम पांगथोकतुना लाकली इमोइनु की थरमना लाकपदा साहो ngahongba nungai yaifaba lamdam ama oibata tana नात की मांगसिलगलबा फजरबा लाइनिंग दा सोलकया बसु अखोइ पुन्ना कनमिनबगी मतम ओइरे हाइखे बा थवाई पान खुदिंग मगना सिनेबा लनगी ओरबा बेंदो सिदा थौनी जरगा वात पादबा नुंगाई याइफबा पुंसी नुंसांग लैननबगी दमकता लाइनिंग इनाट कनबलुक कैनोंग सिंजरगा नाम खुनौते सिंजरिबा सिदा अखोइना होजिक लेबाक सिदा लैरिबा तंगदु लैता दबा अवाबा मयाम मायोंग रिबसे इबेंदोंग थौजानबिरगा हुमनब अफबा ओइननबगी दमकता अखोइना इमागी इरा थौनी थौरमसे पांगथोकजबनी इमा इमोइनु थौगल लबन सिनुना इमोइनु इरातपगे थरम सिंगजमै तोरबान खटी लेकाय दे लेबा जूनियर हाई स्कूल दा पांगथोकरे वारी लाइरिक इबा यावना पांगथोपा थरम थौगल लु असिगे फाउंडर सेक्रेटरी एन बसंतन नंदम असिगे मियामगे मरक्ता वाकुला मानदब कया लैरिबा असिलानिंग राइसोल अमदे पांगथोरेबा इमोइनु इरातपा सिना अमतु ओइना पुनसिनना साहोंग ngahongba nungai yaifaba lamdam ama oiminarsi haike lamdam asigi laiba irichasin umphaba अखोई अमग मानतब वखल मानतब से अखोई धर्म अमत ओइना चेलगा अखोई लिसिंग अमत पोरागा अमतों समाजदा लैब मणिपुर से सखुत पोरक बयतम तखोई हन जबदे इफु खोनांग थाबा लाइनिंग कॉल समगत लुपना सिनना वांखै कैथल असांग बिद लैबा लौरेमंग खोनांग थाबा लाइनिंग कॉल दोलाई थाबा सिंगो खुबम वांखै केतु पुंगदा इमा इमोइनु इरा थौनिबगी थरम पांगथोकरे पांगथोकिबा थरम अदुग मरी लेनना इफु खोनांग थाबा लाइनिंग कॉल समगत लुके एडवाइजर सलाम चावबा लुवांगना मफम मसी अहल लमन सिंगे पोथाफम ओइना समगत चकिबनी मतमगी खोंगजेल मटुंग इना मफम मसी सलारेल सिदबा अमसुंग इमा लैमरेल बिगी मफम ओइरमखिबा खकनतना लाइनिंग थसना महिना कई तोंगदुना लाकलगा ngaihak कई तुखि हाइबगे कई तुपुंग हाइनसु खंगनरमखे पामाइबा निंगथौगे मतमदा रामान्य धर्म लौरखिबा अदुदगी इबुदो खोनांग थाबना नोंपोक माइकै तमना कंगलादगी थोलकलगा चिंगथ्राउ पांबी ओइना हौरुनबा लाखिबदा पंथुंगलमखि लोइनना खोनांग अमा हौरिबा असिबुसु थारमखिबनि हाइना थाजनबना मफम अमनि सलादल सिदबा इमा लाइमरल सेमद्रिङै इभेन्टौ इमोइनु हाना पोलमखिबा ओइबना पुथोलमखिबु ओइबना इपु खोनांग थाबा लाइनिंग को समगत लुपना हंदका तारिलक सुबु ओइना इमोइनु इमा थौनिजबगी थरम असि पुन्ना सेपाउ चलगा या थौनिबगी थरम असि पांगथोकपनि कमिटी असना नोंमा पान खुदिंगदसु चेंग हाइबगी थरमसु पांगथोकनबा वारेपनबसु लैरे हाइखे अदुना लोइदना आइखोगी लाइफम लेरसि नोंमा पान खुदिंगी अखोई इसै नोंमाइ मिंखै सक्सेस सोनजदना कोई तौजै थानेल निमित्तु तौदै हनकी कुमोंदगी लाइन तौसिंग सनामैगी चेंग हाइबा इबदो पाखंबगी चेंग हाइबसु अखोई पांगदोकचरनेना अखोगी लाइ कमिटीना अखोई अदुमाइना वारेप नजरे
Imoino ira thongni amadi anoba sahi lakpagi miyam the speaker ts saitabrata hanagi chief minister and biren CLP leader o ibobi BJP Manipur Pradesh ke president a sarda amadi MPCC ke president ke megasandana Manipur gi miyam da yafa pawzil pirakli wenana anoba sahi asna lakpada hanagi tangdu leitaba sakhotpa amaga nungsi chanana hingminaba lamdam ama oirasano hairi anoba sahi lakpa matamda Manipur ki miyamda nungaiba chawkhatpa yaifaba amaga nusinaba santi level lamdam ama ohelasi haidana mayam pamda apel tawjari aduga laiba 2026 bu tanam nokjaba aduga miyam punamukta Manipur ki miyam punamukta 2026 lakpagi yaifa pawjil bijari happy new year Manipur ki praja singh 2026 ki anoba sahi lakpagi roinana amadi Christmas ki manung sidai Manipur ki miyamda yafe pawjel pijari mayamda anoba sahi lakpagi roinana ina haijaning basi imung dasu nungaina daba khana chainaba masin manau gi marakta thokta banate sagai gi marakta thokta banate adubu punamase wari watai sanaraga bhap tanaminaraga aigi magi yengnaraga loina santi oina leminaba ngaktani aduna thokhiba thodok thokhrakasu ngasidi santi hanjalakpa loina lakadoriba 2026 ki hayeng lakadoriba tarik 1 nimisidagi de koi amohana akoi masel dialogue dominare harakanda bharat ki adumba संविधान की मखादा पीरिबा चना लॉन्चट अदुगी मतुंगिना तौगदबा थबक खुदिंगमक नियम की मतुंगिना लॉ की मतुंगिना आइन की मतुंगिना कॉन्स्टिट्यूशन की मतुंगिना चथमिनसे लानखिबा असोयंगाम यावनरगसु अखोय मसेन पुंसल लेहरगा प्रजा की मिहुद ओइना लेरबा खोय यूनाइटली इशू बेस्ड खोय पुंसल लगा मणिपुर अपुनबा अकनबा मणिपुर मा सेमंबा अदुगा अपुनबा भारत की सटम कन्ननबा अपुनबा भारत मा सेमबदा मणिपुर जोबो थौदांग लौमिन सी हाइबसि मकतंगाई आई कलीग्स आई पॉलिटिशियन सिलनाव मयाम सोय अपील तौजरी ngasi asi Manipur ki haiba tare yamna thajajaba ima imoinu gi numitsu taba kobi sinau singi gangai su hauba haiba tare pumna maksi ima imoinu su saukhatpa ingba tappa sana chinana punna koi nungsinana leiminaba Manipur si haukiba sahi khra sidaida to oningdaba yamna laibak thiba thokiba thodok si yamna ningamdaba yamna nungaitaba thokre adubu madu haukhre amu halaktaba woisunu haina anoba sahi lakpa sidaida ai Manipur da leiba praja singda leiba isinau sing tampak da leiba isinau sing yamna nungsinana chana sinana naiminarakpani hujiksu leiminagadabani akhoi Manipuri ngaktani akhoi punamak singse ana haukiba punamak satkhra sunu do anoba sahi lakpa sidadi koi punamak yamna nungsinana chana sinana yam saukhatpa Manipur ma woinana ba koi honna minasi ngasi koi maitai singi asengba imoinu pujagi ira thauni numit asida koi punamak imoinu imagi mafamda wata padana nungai ai phana leinana bagi adugumba koi thauni jasi haidana Manipur ki praja singda aina paujela si pijari ari chahi 2025 na loshilakpa aduga 2026 lakpa sida anoba chahi gi khongchat asida akhoi punamaksu hana leiramba pokningda leiramba wakhal aduga amamba nungaitaba punamak thatoaga anoba wakhal lamaga loinana akhoi yamna hena afhaba nungaiba shanti leiba adugumba akhoi gi punsi marela malenba ngamnanabagi damakta akhoi punamak ishor gi mafamda niminasi loinana akhoi punamak nungai yai phana anoba chahi sina lakpada leiminasi haiba sugumba paujel asi miyamda pijari sahi asida mipung khudimaki hak phangba ngamba ganatantra gi adigumba artha leiba sahi mipung khudimaki afaba lengak lengak oirasinu mipung khudimak amaki wakhal khanbiba sahi oirasinu anoba sahi sina lakpada yanadaba mayam singase yanaba porakpa ngamba sahi oirasinu loinana santi amasung nungsinaba mipum khudimaki kholau taba ngamba mipum khudimaki punsigi magun leiba adigumba phangba sahi oirasinu mipum khudimakta
ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯅ ꯂꯥꯛꯄꯁꯤꯗ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯄꯤꯖꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯣꯏꯔꯁꯤ ꯖꯥꯏ ꯃꯅꯤꯄꯨꯔ Ima Imoinu Ira Thoram Numit Asida MP Dr. Angumsa Bimol Akwezam Su Miyamda Nungai Yafaba Paudel Pirakte Ima Imununa Tangdulaita Daba Idamdam Asibu Amukhana Tangdulaitaba Handel Handuna Ire Sapuna Makpu Watapadaba Nungai Yafaba Tangdulaitaba Punsirul Amada Hingnanaba Thousand Biba Orasano Haide Imunu Ira Tony Thoram New Year Amadika Ngai Thoram Gamari Denana Thamaiban Kendagi MLA Kumuksam Joykesan Singna Miyam the Yapa Paudel Pirakte Imunu Imagi Numit Asina Lakpada Idamdam Asida Sawonga Humba Wata Padabalamdam Ama Bibi Ramba Orasano Haide Ano Basahi Amadikan Ngaina Lakpaga Rena Lamdam Asi Nungai Nadaba Punama Kautok Naduna Nungsisanaba Nungai Yapabalamdam Ama Orasano Amatuk Wena Nungsisanana Leminaduna Hanagi Manipuru Wahelasi Haide Ima Imunugi Numit Asina Lakpada Lamdam Asida Wata Padaba Nungai Yafaba Bibi Ramba Orasano Haina MLA S Prem Chandran Yapa Paudel Pirakte Anoba Sahi Amadikan Ngaina Lakpada Lamdam Asida Anoba Lamai Ama Hangdoktuna Manadaba Wakalosing Thadok Naduna Amatu Eba Maikeda Sadmina Duna Hanagi Ingtaba Manipur Adu Wahanaba Hona Minersi Haide Moirang Kendagi MLA Tongam Santi Nasu Ngasi Imoinu Numit Amadi Anoba Sahina Lakpaga Luinagan Ngaina Lakpada Yapa Paudel Pirakte Ima Imoinu Lamdam Asida Wata Padaba Pukai Langai Tanba Nungai Yafaba Lamdam Ama Bibi Ramba Orasano Haide Hanagi Minister Eke Mirabaina Su Imoinu Numitna Lakpada Lamdam Asibu Ingtapa Ima Imununa Thojan Biba Orasano Awa Zaiteng Kaya Kang Liba Lamdam Asi Awaba Mikum Miracle Punamak Kohan Biduna Nungai Yafaba Pukai Langai Tanba Lamdam Ama Bibi Ramba Orasano Haide Waxing Dragon 20 Panbu Imunu Iratu Numitka Mari Lenana Mayang Infal Kendagi MLA Kongkam Robindrona Yapa Paudel Pirakte Ima Imununa Takpi Tambiba Liklam the Satlabadi Malem Asida Awaba Haiba Leiro Haide Langi Lairenbi Hainasu Kanganiba Imagi Iratoni Bada as Mana Masing Wahi Nga Angoba Amasu Maira Katuna Tony Minagani Haide Ngasi Thamaiban Hizam Dewan Lekai Deleba Flyo na Ima Imoni Ira Thongi Tharam Pangthopaga Loinana Manipurda Leideba Jati Khudimakpo Santi Amadi Ingtapa Purakpo Resano Haina the Peace and Humanity Levels Youth Organization Flyo Thamaiban Hizam Dewan Lekai na Miyamda Pauzelakle Imonu Iratpa Gangai Amasung Anoba Sahina Lakpada Sibasana Manipur Pradesh Ke na Yapa Paudel Pire Kumai Singh Amadi Anoba Sahi Asina Lamdam Asud Ingtapa Nungsinaba Chanaba Amade Sakhat Palamdam Ama Orasano Haide District Hospital Bisnupur Asi Hanna Pamung Yangkai Leiringaida Tangnana Labor District Sing Surchanpur Sanapati Amade Tamenglongi Anaba Sing Yauna Yengwana Hospital Asida Lepam Thokpa Infrastructures Amade Manpower Watpana Awabakaya Mayok Naramba Adu Ngaside Pamung Sani Olabanina Karamakhaide Safare Haina Bisnupurge Social Worker CI Sanatombana Haikre Wafamase Ngase Bisnupura Pangchoba Paugi Bifam Amada Sanatombana Makata na Sahi Asigi August Kunda Lamlangdom Imak Kaitel Bisnupur District Manipurge Governor Ajikumar Bhalana Sangaba Lakpada Hanagiri Revenue Minister K Ice Polinkanta na District Hospital Bisnupur Asi Pamung Sanida Onkatnaba Memorandum Ama Pisun Ke Memorandum Pisun Ba Aduda Bisnupurge Akoiba Daleba Apun Ba Loop Mera Paibi Ima Sing Duinana Prazagi Mihut Kambu Sing Saruk Yaki Memorandum Adu Piraba Matungda Retias Chief Secretary O Nabakisona Governor Ga Tatana Unaduna Pisun Keba Memorandum Adu Thavakta Onthok Naba Taknabadigi Haidebo Hospital Asi Miyamgi Apamba Matung Ina Thavakta Onthorakpani Haina Loba Yai Haike Pawgi Mefam Asuda Retias Chief Secretary O Nabakisho Social Worker Salam Jivan CA Sanatomba Former Additional Director Health Dr. W. Gulapi Susaruk Yake Salam Jivanna September Gitang Ani Tisingani Kunga Manga Director Chief Secretary O Nabakisona Lusting Laga Haiba Mihusing Asi Yauna Governor da Memorandum Amasupesinike Memorandum Aduda Balibwa Fam Sing the Bisnupuda Medical Class Ama Lainaba Luinana Medical College Ama Thambada Sangba Mathok Tabasing Governor Yingsinba Infal Digi Moirang Fabada Labor National Highway Asi 4 Lane Ontopa Bisnupur Amadi Ningthokong Bazar Asi Smart City Ohenba Smart City Oinaba Honabada Lupa Kro Satret Sangadaba Asi Loktharambaga Semgot Lamlabadi Bisnupur District Asi Masak Thopa District Ama Oiramgodabani Adubo Sakot Hannaba Pandamda Miwai Kharana Sakot Hingdaba Pandamda
मियोय खरा लेबदगी लेंगाक्तगी लौथबा याबा खुदोंसाबा कया मांगले हिरमसिंग असिगे मरी लेना गवर्नर दा मरिक संबा पाउदंबदा तौबा याबा खुदों तौबा खुदिमक तंगोनबा होनागे हाइबगी थाजबा पिरकले हाइके भारत की ओइना स्मार्ट सिटी चामा अखोइना थादोरपदा बिष्णुपुर डिस्ट्रिक्ट असे सिरियल नंबर 99 यावबा दुगा चांदेल दना 100 ता यावबा मणिपुर की ओइना अखोइ सिटी अनिख गवर्नमेंट ऑफ इंडिया ना रिकमेंड तो बिरपनी अदो अखोइ करी असोनबा असोइबा लेबदगिनो बिष्णुपुर की 99 दा लेबा स्मार्ट सिटी सेमगतनाबगी 99 सिरियल नंबर दा लेबसे ngasi bawda सेमगतपगी ममी तादे फंजी कराइदा लेरिबनो हाइबना चिंगबा अखोइ गवर्नर दा पुनिंग चिंजरमी अनौब सहिना लाकपदा मणिपुरदा लेदिबा लौमी सिल इनाउ सिंगना चाथोक मिपाल तांगदबा चाथोक मरांग कायना पुथोक्तुना अखोइगी सेनमिलोन फगतपा ngamnaba lamdam ama oiba orasunu amadi tangdu leitaba khunai ama oihanduna IDP singbusu masa masagi mayumda hanjinba orasunu haina MPCC gi kisan gi chairman larsam nandona phongdorakle wafam masinga si awangjiri de leiba mahaki yumda lawmi singa lawriba thaudang mu thagarba phongdopga loinana lakadaba selisingani kunga tarukna lakpada manipurda punna khundaminariba furup sing amadi lawmi singda yafa paujil pibada haikibene chairman larsam nandona makhatana खंगहौदना थोकिबा कांगलुकी इरांगना मरम ओजना होजिक रिलीफ कैंप सिंगदा लेजब IDP सिंगसु मसा मसागी मयुमदा हंजिनबा यानबा PR गवर्नमेंट असिना सिनबीबा ओरसनु अदुगा PR गे शासन असिबुसु अथुबदा लोइसिंदुना मियामगी मिहुना खनबा मपुंग फाबा लेंगाक अमा थमदुना मणिपुर मियामबो तंगदुलोइ ताबा नुंगाइबा लमदम अमा ओहेनबा ओरसनु हाइके ngasi BJP government pressure ji bakha sangdaduna asum thamba taragadi ngasi nomonogi praja gi waba sum helakani praja warak pa haisi afabu kudam nate haibase ngasi center level BJ government manipur level president governor sina kawbidu phai anoba sahina lakpa sidadi manipur leiba khundariba jati punupu nungaya phaba anaya yaudaba punsi nungsangba ama oresunu haina aina shodagi yam punuki musilaga ayam thunjin रोमई फुरुप की हराव कुमई अमसु ओइरिबा सकान गान ngai कुमैना लाकपदा पासवे एसिदा मिखल थेंगनकेबा आरके रामेश्वरना याफा पाउदल पिरकदे गा ngai कुमैना लाकपदा लमदम असिदा लेमिनरिबा तोंगान तोंगान फुरुप की मिपुम खुरिमा इंगना सिगना तंगदु लेताना लेबो ओरसनो हाइना फोंदोरकले दामिनरा यलोंगेदगी लेमिनरलिबा रोमई कबुई इनपुई इसिनाउ सिंगी ना पांथुकलिबा जागा ngai असिबुसु हांगना हराव त्यामना उक्सरी अरुना nasi yongmei इसिनाउ सिंगदा लाग्रिबा जगांगांगेना लाकपसिरा अखोइ पुन्ना यामना हराव तायamba यामना चौखनिमिनबा नुंसि चानबा अदुगुंबा लमदम अमा पुन्ना ओइमिनरसि हाइना अहांगना मयामदा नुलकलुना पाउजिनसरि कामजों डिस्ट्रिक्ट के न्यू सादोंग साइड विलेज ता सही अरी अनौ सिनबगा मरी लेनना सिंगी अहल सिंगा तमगी अहल सिंगा चरा सिंदम मिनखरे थरम अदुदा हैंगांग केंद्र के तोंगान टुंगान मलेकाई देगी लाकपा अहल सिंगा सादोंगी अहल सिंगा चरा चिंदम मिनखी थरम असिग मरी लेना सोशल एक्टिविस्ट असंग का साना थरम असी पुवारीदा लेहौरगदबा मरुइबा थरम ओहौरगनी हाइके डिपार्टमेंट ऑफ फिशरी नसिंदुना अहुमलक सुवा इमोइनो फिश फेस्टिवल 2025 हप्ता कांगजीबुंगदा पांगथोखरे इमोइनो फिश फेस्टिवल अदु तोंगान टुंगान मफम सिंगदगी लाकपा फिश फार्मर्स कियागी स्टोर सिंगदा nga मखल कया लेंगाना लेपा ममलदा मियामदा फंगनके अयु अंगनबदगी हौना मियामना इमोइनो फिश फेस्टिवल दगी nga leiba लांगलखी ngaगी मेला अदुगा मरी लेना डिपार्टमेंट ऑफ फिशरी की डायरेक्टर टी फुलेन मैटेना पुन्ना हंदगी इमोइनो फिश फेस्टिवल असिदा ngaगी स्टोर सामगनी फुदा nga किलो लिसिंग निफु लिसिंग मरिफु योननबा पांदम थंबनी अदुबो मसी कोनदबदगी पंदब फियम मायोनखे लेंगाना लेपा ममलदा ngaसिंग असि फंगली मियामनसु फेस्टिवल असि हेना मपुंग फाना मतेंग पांखि हाइरि अपील तौजनिंगबदी ngaगी मेला सिदा सरेंग अचौ अचौबा केजी मरी ताबा अहुम ताबा तगी अखोय गवर्नमेंट लेपा रेता तोंगान तोंगान मंगा सिंगसे लोइनबक फंगनजरी अदुना इमोइनुगी लाई तिनगे थोरमसु नुंगदांग दंगन तौनगदबनिना अखोगी इरेचा सिंगना nganta lakpiduna अखोगी चलिबा डिसेंबर था आसिक तरा तरते कुंथ्राग माथोय फाव पांगथोक नरिबा स्वास्थ्य पकावादा कैंपेन गे थरम कृषि विज्ञान केंद्र केविके थबालसु माइपाना अमसुम मपुंफाना पांगथोकी हाइना केविके थबाल के सीनियर साइंटिस्ट एंड हेड इंचार्ज डॉक्टर के.एच. प्रेमलताना फोंदोरकले ngasi नोंथिल केविके थबाल के ट्रेनिंग हॉल द स्टाफ के सरुक यादना पांगथोबा पावगे मिफम अमदा सीनियर साइंटिस्ट एंड हेड इंचार्ज डॉक्टर के.एच. प्रेमलताना निमित
तरतरुकनी चुमना चथरखिबा स्वास्थ्य पखवादा कैंपेन असिदा के विकेट थवाल ना तरु तनाना अमसुंग अकोइबिगी फिबम फननबा के विकेट थवाल गी मखादा लेरिबा फार्मर्स सिंगा लोइनना एक्टिविटी कया पांगथोखे कैंपेन असिगे मनुंगसना के विकेट थवाल ना कैंपस की अकोइबदा मास क्लीनिनेस ड्राइव चथबा तरु तनाना थमगनी हाइना पुन्ना वासक लोबा प्लास्टिक फ्री जोन ओहिनबगी दमकता क्लीनिनेस ड्राइव चथबा कैंपस की अकोइबा खक नतना तोंगान चोंगान ममफमदा चतुना ट्री प्लांटेशन तोबा नेशनल फार्मर्स डे पांगथोक्तुना थोइदोक हेंदोकपा फार्मर नि हाइबा खुदोल पीबा पुनिंग थगोटपा टूरिस्ट की मफम कयादा चतुना लू नानबगी थरम पांगथोकपना सिंगबा एक्टिविटीज कया पांगथोके मखातानसु के बीके का चतमिनरिबा फार्मर्स सिंगना लू नानबगी थरम असिगी दमकता लेप्तना अदुमो चथदुना अकोइबिगी फिबम ngaktuna thamanaba amasung taru tanana leinaba honasi haina appeal torakle यामना लू नाना थंबगी प्रोग्राम असी लोइसिन किबा तारगसु मखा ताना कक्सिंग मदि थवा डिस्ट्रिक्ट की मफम सिंगदे लेरिबे फार्मर इसिन नाउना तरु तनाना एखोय एनवायरनमेंट सु यामना लू नाना अमदि सस्टेनेबल ओइबा मौंग एखोय पुनना लखमिनसी हाइबा वाफम थमजनी मोरंग कैथेलदा दुकान फमलिबसिंगदा पुबा थामंग नमलोइदबा सेनफम कया डिमांड तोरिबसिंग खोंफम हंदोकपियो मखाताना लेप्तन चथरगबदी दुकान थोंग लोंदुना खोंजंग संगसिलगनी हाइना बाजार बोर्ड मोरंग थादोरक चेरोल अमना हाइरि मणिपुरदा होकिबा चैलिस कुमजालिसिंग अनि कुनगहुमदोइगी मेगी तांग अहुमदगी हौदुना थोलकिबा कांगलुकी इरांग असना मरम ओरगा बाजार बोर्ड मोरंगना खुनगापसिंगी अंगम अंगमबा मतेंग पांगदुना लाकली अदु बाजार बोर्ड की मेंबरसिंगदा अतमना पुबा थामंग नमलोइदबा डिमांड कया लाकवा असना मरम ओरगा मोरंग बाजार की दुकान थोंग हांगबा ngamloidabagi phiamda leire maram aduna athubada mari lenabasingna makhatana bazar board morangi membersingda asigumba puba thama ngamloidaba demand sing asi tobigano karigumba makhatana asigumba demand sing asi lakpat tarbadi moirang bazar matam kaktana thong londuna khongjang sangsinbagi phirep lorpa yai haire hauji pawgi marathana tin break ama lominase मतमगी नुंसित नुंसा अमदि अइंग असाना मरम ओइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप दादा ये मकी गनो अजब थमो सिगी यमसे नेक्स्ट टेम दिना चेक्सन न लाक्सिलगा थमजबनिने दादा नंसे जुहार हाबगा अमत कीदरबो असुमना मयामदना मचल बोग नाप्शन दुगम मसिगी युमसिबु असोयनान कोकदबतगी नेक्स्ट टेम दिना नाप्सेली नेक्स्ट टेम ती जुहार हाबदि मक्तोकना बसेमबनि जर्मन टेक्नोलॉजी सिनबना कंक्रीट कटोकना तिनबा मतमदा कपांग अमुक हेना हेंगलले नेक्स्ट टेम टी स्ट्रेंथ इज इन द क्वे होंगलगलिबा पुंसिगी लंबी सिदा अरैबा चाबा याबा मखै सासिनदरी अदुना हिदाक लांथक कयाम चादबा यारक्ते चासिलिबसिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोकलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहल्लक्ति खुदिंग मक्सिबु ngakthokke hairabadi जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल Sangai tutorial kwa kathel gi class 9 amasung 10 foundation course ki class lagliba January 5 ki hauzaragani matam sangna da ki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi tama Sangai tutorial natraga Sangai hostel kwa kathel ningthem kol da lapiduna tanabiu break tungda makha taba pauda अनौब चैलिसिंग अनि कुनगा तरुक लाखपदा केसीपी नमियाम दे अफा पाउजल पिरक्ले लोन थिंखरब लुप असिगे पोलिट ब्यूरो के स्टैंडिंग कमिटी के चेयरमैन इबुंगोल ngangongi चेरोल अमदा लिसिंग अनि कुनगा हमदोय के मे अहुम दगे चुचानपुर दगे हरखेब इरांग असिना फुरुब अनि के मियाम दा करिसु कानबा पुरक्ते इ नाइ तानाबा असिना कनागुम्बा मियोय खरा अमसुंग लुप खरदा मसा मसा के लेवल दा कानबा फंगहले हौजिक चथरिबा फुरुब की उंखतनबा चरांगनबा अमदि आयना यादबा इकोनॉमी असिदगे मखोय खरदा कानबा फंगहली अदुबो मिसम इमुंग सिंग दे खिबगी अवाबा फोंदोकपा अमसुंग लुरबा फियम असिदा हिंगनबा लानथेंगनै कुकी जो नार्को टेररिस्ट एलिमेंट सिंगना मखोयगे नार्को इकोनॉमी असि मणिपुरदगी हौकिबा नेपाली खरगा कुसमनरगा नेपालदा संदोकनबा होनरक्ले ईस्टर्न नेपालगी मनुंग हंजिनबा फुलिंग हेताउगी मथक थंबा सरुक सिंगदा पोपी थाननबा होनरक्ले मसुना नेपालगी खुनाइगी चनबी लीगल ऑर्डर अमसुंग इंटरनेट सिक्योरिटी दा असोबा अकीबा अमा पिरक्ले मसि यंगसिल हौद्रबदे मखोयगी बेसिंग लिंखटपा प्रोटेक्शन नेटवर्क सेमगटपा अमसुंग खुलाई पाइबगी इथिल अमा पिरक्कदौरे केसीपी ना कम्युनिस्ट पार्टी ऑफ नेपाल माओइस्ट का तानादुना अरोनबे ई पाव पिरक्पा फोटोग्राफ सिंग यावना पोपी मरुसेंग कांगपोपीदगी
Kakar Bita Fauba Puthok Pusin Tabagi E Pau Share Taunari Masi Kudimak Nepal Miyambu Mateng Pangduna Nepal gi Lamaida Narco Economy Sanduktuna Nepal Manghan Ringaida Maitiba Bihong Nabani Haidi Hauji Lamdam Asigu Oiba Siraba Tanza Asida Major Community Oiba Maitei Furupna Tasin Khomjin Nabagi Tabak Lomda Miyang Sangadabani Tasin Khomjin Ba Haibasi Samisan Nate Responsibility ni Haibasi KCP na Thazai Aikona Majority Community Ama Orabadi Aikona Lamjing Duna Atoba Community Singbusu Aikoi ni Haina Konsinba Ngamgadabani Muknaba Asana Hoziki Amasung Tungi Misam Miyam Manghan Gani Anoba Sai Singani Kun Gataru Sanglapaga Lunina Kanaguma Miyoi Natragan Organization Amana Atopa Furup Manghananaba Ngangba Furupki Marakta Yingtina Naba Honaba Natragana Lamdam Asi Akanaba Furup Amaka Tagini Haiba Wakalo Sandok Posing Lamdam Asigi Amasung Miyamgi Kwaidagi Chauba Yegnabani Manipur Asi Yellow Furup Kudimakini Haidi Numidang Tengna Dukan Sing Hang Budigi Pam the Batodok Sing Toktanaba Chimerong Social Welfare Association Chimerong Gimiam Nupi Kanub Association Kusam Duna Lekai Asigi Akoiba Dukan Singda Atima Faba Hangdanaba Kangan Kre Club Ki Volunteer Sing Nakoina Satuna Pam the Batodok Toktanaba Lokaliba Kongtang Sta Mateng Pambinaba Apil Taure WX was a Pakaleva when Tukal Family was announcing, Tukal Family was announcing Taragi Mamanda, Tukal Konglobi Navajere. India ki Prime Minister Odamba Bharat Ratna Atal Bihari Vajpayee ki Chamarak Suba Mapok Mon ke mari lenana thasi kun manga digi lepna chathara ki ba tharam asigi manung chanang asi aroiba nimita BJP Manipur Pradesh National Rims ke College of Nursing Amadi Dental College Campus ki akoi bada BJP Manipur Pradesh na uchara thakre tharam aduda MP su oiriba ining tholesema sana jawba BJP Manipur Pradesh ke President Adhikari Mayum Sarda Devi Rims ke Director Professor J Sunil Kumar Sharma yauna Rims ke thomi sing sarup yakhe tharam aduga mari lenena BJP Manipur Pradesh ke President Adhikari Mayum Sarda na ek pair mark ke naam haibu wakhalol aduda jumpham oraga pangthopani Atal Bihari Vajpayee na hinglingai matamda North East ki damakta akhanaba donor ministry linkalam ki haike असिगुम्बा भारतीय जनता पार्टी की लीडर असी होगिबा कोई 1998 तसु लाइब्रेरी के सुम्बा कैंपस ता उचारा थाबीदना ngasi maksu adugumba upambi edo koi mayamna rims ki library ba mayamna koi yengsin bidana ngasi maksu upambi se hauri aduga wakhallol da dai koi na ngasi si loisin ba numit asida rims ki campus ta koi ucara ama leader asi wi kai kumna bo oina ucara sing thasi haiduna thajabani Rims ki Director Professor J Sunil Kumar Sharma na Rims asi yamna lu nanba plastic free green zone to henna ba sahi kya gi mamang digi kan na khona duna lakle mahausa ge kal kaithara podigi ai khoina ngasi thainari ba global warming flood landslide tamadi atai natural calamities kaya asi leban si harabadi ai khoi paksana u chara thaba mathau tai haike jigi khogi birthday ga mari lena na tawba event amani na akhoi di yam thawai yauna अखोगी अटल बिहारी वाजपेयी जी अखोगी जुबली हॉल संगाबदा कोई रिम्स लाक्पिरमी अदा उ थंबाल अमा हुजी हौरी अखोई जुबली हॉल की हेक ममांग सिदा अदुना अदुगी इंस्पिरेशन दुदा अखोई ngasi थारिबा उसिंग सि फजना हिंगलगा मयाम अखोगी ग्रीन जोन अमा अखोई प्रिजर्व तौनबो होना जगे Habum amasum masathakpa Nupilal Ningsing Thoram Amadi Habrabam Ibn Pisaki Taragan Tisubalai Kidabagi Kumon Tera Mai Director Labor Nupila Memory Association Gi Opista Pang Tokre Thoramasiki Mari Lena Nupila the Lake Kidabi Imasing Mapam the High Lake Katnika Kumnava Utki Nupilal Listenman Aduga Mari Lena Nupila Memory Association Gi Steering Committee Secretary Longzamba Netazi Maitena Nupilal da Tonapana Sarub Yakiva Imasing Adubu Ningsing Buena Makoigi Mapam the High Lake Katuna Ikai Kumnazaba Utpani Sai Kudingi Pangtopa Nupilal Ningsing Lilasu Association Gi Mio Sing Nampung Pana Pangtokre Tharamastri Leba ki Irang Leba Asuna Maram Oraga Association Asigi Office the Pigna Pangtopani Haike Asigumba Thorum Sidesida Kai Kumnatariba Tauna Parabi Lake Imazing Mupam Dai Katamjaba Masagi Wari Utai Kayama Kunaliza Thorum Madu Aquida Mapla Sigi Lumidasi is the Karamana Maruna Ajagadabano Haikado Aquida Undada Badu Batoromasi Usindana Nakuna Pakusa Batoromasi
Khanam Lerekta Leba Kraugi, Secretary Su Oiba Jila Parisat Oidamba, Paunam Hamantegi, Yimda, Nome Capsul Lamba Tong, Yaning the Bafong Loktuna, Khanam Lerekta, Wakami Pamkre, Merekta Nome Capsul Lamba Yaning de no gunfire at public, Haina Taduna, Khanam Lerek Mera Pai Vina Sinduna, Chataki Bangasigi Wakami from Aduda, Kraugi member sing Amadi Mera Pai Bika Sarup Yake, Khanam Lerek Mera Pai Bigi, organizer, Sagul Sem Nonina, Lebaki Hosi Leba Tanza, Achida Asigumba, Shankai Tumkai Mari Lenaba, percentage Natagran demand Gumagi, Tong Asi Tohaning de Toliba Irang Asinamaram Oraga, Lamda Masig Semilung Fium Masik Kam Tegna, Awabagi Fium the Mayok Nari. Tibal Aliba Mui Adu Tengadre Haragasu, Imungimio Singa, Pazana Wadi Sanaduna Pianaba Puraknabagi Mahud, Imungimioida, Nomaina Namlaga Akia Kang Piraga, Yumda Nomay Kapsilamba Hibasi, Iresa Singna, Taruidaba Tabak Amani Haike. La Ibaisa Singsu, Pazana negotiation Masaga Toraga, Nomegi Mahuta. Kari pami bodo phajana phongdok minaraga akhoi mayam su dum yaujage yaurakanda akhoina negotiation kari no haibado akhoi punna haminaraga bhap taminaraga hatokna bagi mahutta aduga akhoi victim ohen bagi mahutta akhoi si negotiation tawraga phajana akhoi masen se amuktang di akhoi sense of oneness and a sense of belongingness haibagi appeal se ai tawjari mayamda Paunam Hamantege, Matema, Paunam Omitana, Mahaki, Manau Nupa Asi, Masakang the Bamue, Karana Unaba Lakpada, Mahaki, Manau Nupagi, Imung Manungi, Mue, Amata Yum the Late, Harubada, Mahaki, Mapuro, Bubusu, Nomina, Namduna, Tamla Matunda, Mahaki, Masanu Pibu, Imung the Pusilaga, Mi Labra, Haiduna, Tianba, Si Mete Kunai, Asida, Sana, Daba, Tawong Amani, Inau Nupagi, Inau Nupa Asilam, the Badigi. Nakoyam Usitaway daba, Mali Haidaga, Nomay Capsilamani, Inau no Pagalak de Bamusing Asiga, Kari, no Ina daba Wadi Labano, Hibadu, Aikwe Kangde, Asigumba Akia, Kang Pibage Tawong, Asi, Matunda, Amukana, Tobigano Haina Pondoke. Aiginu Pasi, gun point that Hame, Adutuga, Isano Pibuna, Ka Manung the Pusalaga, Imungi Mila Brana check to Mutahale. Check the whole of Matunda, Aiginu Pana, Kanogi Yums Habagi, Yotki. Phone tong na ba sida phone do su la ga passion bi gre adu kan point da dumaina tawra phamal laga leire adu duga noi yam usitaba mali khotli na hairaga nomai se kapam bane ba masi ta sing na yumlakta to buchi yaning di haiba. Felicitation of distinguished personalities of Singamatak Young Learners Club 2024-25. The NEET PG UG Sports Samadi, oldest living person Singmutaram Upagi Taram among us Singamatak How Ground Pisum Napak the Pangtokre, Singamatak Young Learners Club Nasun Napangto Kivataram Aduda Club Osigi Masak Naram Sing Amade, Tongan Tongan Mayukiana Saruk Yake, Amadi, Club Asuna, Koliba Mafam Sing the Leba, Sanaro Sing, NEET PG UG Mahiro Sing Amadi Sai Sama Suraba Alu Araba Singda, Kudol Potam the Nekai Kumnaki. Anoba Sadi Sing and Kungataruk Asina Lamdam Asida Ing Tapanung Sisanana, Label Lamdam Amapurapu Oresano, Nasi December Contrama to Yasida, Pamkiba Rup Ragagi, Akanabami from Amada Isai no my Count Asina, Matam Quina Digi Pangtola Kiba Isai no Maigi, Akanaba Taram the Great tonight, Handak Sahi Asisu, Lebaki Oriba Awa Ana Asida Saruk Yazabu Wina, Pangtok Loroi, Lebaki Irang, Paduna Tangdula Taba Matamda, Amukana the Great tonight Pangtokani, Adubula, Leba Sahi Asigi Wina, Rup Raga, Isai no my Award Amadi Rup Ragagi, like Trabusing Boning Sing. Memorial Culture Isai Thoram Amadi workshop Masing Busing Thoram de Atubada Pangtok Lagani Amadi Masigi the Makta Committee Amasu Atubada Semnagani Haina Ngasi Pamkiba Mifamna Wareb Loki Hairi Wangway Kaidemgi Sauba Mihata Senabani Haiba Yaripo Bisnu Naha Mayai Bamon Lerekte Lerektegi SS Kanan Balagi Yumkai Lekai Miyamna Irang Sakalapudigi Amadi Nungtilda Wangway Kaidem Lomdigi Miyam Laktuna Yakai to Waikre Police Laktuna Miyam Tankai Kibudigi Kahina Yumdi Yakai to Gaiba Tokidre Yaripo PS Nakia Sama Lokat Kre Senapati district ke manungsan dan leba Siru Forupna Kundaba Urang Ching Bilas ke Christmas ke Tharamda People Action for National Democratic Movement Pandam Nasaruk Yakiba Winina Sanabagi Potsai Amadi Jana Taknaba Polam Singsu Amasung Blanket Mateng Pikre Hairi Nambol Foizing Makalekai Degi, Sagrapam Kogendra Amade, Sagrapam Ombi Premita Anigi, Masanupa Albert Sagrapamna, Hokiba December Getankungamato de Kungomde Faba Pangtuki Mama Palak Suba, DIA Open International Taekwondo Champions 2025 ta 74 kg senior Geda Bronze Medal Amade December Kungatode Kunginipan Pava Kolkata, West Bengal da Dramaturg Suba National Open Kyorogi Paumse
Taekwondo Champions 2025 ta gold medal loba ngamkhre hairi Albert Saurapam na gold medal amadi bronze medal or livasi Albert pu takpi ta mirakiba ngangom piari ge lamjing lam takki makhadani loinana Albert makhata na chana khona bada Manipur ki tamak ta mingchat purakpa ngamana ba hona khigani hairi Board of Control for Cricket in India BCCI ge miya makhada JSCA International Stadium Complex Ransida ngasi sanakiba bizze Hazari Trophy plat ke match ta Manipur na Mizoram bo wicket ni pan damaiti ba pikre match sida Mizoram na ahan ba batting tokibada over gnifuga manga ga ball manga da wicket loina turaga ran chani loke masige paukhumda Manipur na ani suba batting tokibada over kuntra ga maliga ball amada wicket ani turaga apiba target adu yauduna match si mai pakibane match sida Manipur ga sanroi M langlong yambana ball samaga taraga mapanda out widana ran samaga tara loduna player of the match taki Hauzik aroi bada amariba pau amakahna Ahal waraba leibak ki lusing bas sing ngasi ki naha waraba lusing bas sing da karamna leibak semodoribano haina hangbugi mahutta makoi gi matamda loisindana thamlamba thodo wathu sing loisina ba punna hona minasi haina speaker ts haitabratana phongdokre Popular government miyam gi ihul khanga thabak tobogom PR lengangna tobongam de haina lamlai kendagi MLA case ibomsana haikre Lamdam asida sanglak leba illegal migrant mapung fana khangdok laba matungda nauna census tawdana delimitation tawhobana lamdam asigi afaba oigani haina CLP do singba o ibobina haikre amasung State government of India ga nakna thabak tawmina duna lanjenari ba imung khudimak masa masagi mayumda asoi angam thoktana amade dignity laina khunda laita hanaba honari haina Manipur Chief Secretary Dr. Punit Kumar Goel na hairi Ngasigi damakta da ISTV na sandok sabah Manipuri pau sumatang aswai da tensin zari mayang tabi diba mayam puno mapusu amukahana kurim zari